percentage lupa ama charame haibagi mark laitaba thaba ama huralaga torame haibagi mark laitaba bidene chahi nipan sem oiringagi career da BJP natana atopa political party amatana Manipur kanba ngamloi BJP khaktana Manipur kanba ngamgani haina N.biren phongdokhre Aikogi yumai thakibada Central Force na yengduna laiki kanbinaba laiki de haitna Sujit Kumar na phongdorakre Kokomiki miteng makhata Imphal East yengang pokpi bazar da sit in protest pangthokre ngasigi mifamadu da yengang pokpi village authority gi president Elangbam Syam Keshona mifam mapu oike yengang pokpi ya koibada lairiba khulsing yengang pokpi thamna pokpi sana sabe amadi saijanggi masing yamlaba imaibel singna ngasigi mifamadu da saruk yake ngasigi mifamadu da yengang pokpi village authority gi secretary Sagosem Indrojena nunggi oba warol piraduna aikhoi amatoina punsinduna lan asi thengnamina haba wapam thamke ngasigi mifam aduda kokomege ko convener yungkhaibam Surjit Kumar na haikibada Indiana interest da thabak tawrabasu iramda Manipur gi oiba wakhalonda India lengakna yengdre India gi proxy wana aikhoi khamthengna waribani tampakta lo lerabasu singdadi lo leitre yellow proof sing amatoina thamoi sengna punsinduna amatoina lemina se Central Force singna tumina yengduna leiraba matam sida aikhoi gi maipel singna lan asida asoba thodang laure Manipur kainana basa tharaliba India lengaki proxy war gi mayokta aikhoi puna lemina se isage hak niraga lawgada banate phong thokpa hak sing namduna lawgadabane sing tamgi yellow mi sing amatoina punsilaga lan asi thengnamina se haike operation taunaba chalakpa AR sing sanghan khidre haire ngarano midang pung 13 kun rom taba matamda masing yamlaba Assam Rifles samadi army gi kangbuna ideng puilung naga village da combing operation chathana ba changlakpada mafam adugi khunja singna khul adugi gate thingduna sanghan khidre haire khunja singna gate thingduna Assam Rifles gi kangbu sanghan khidaba duda maikayani makna mungna bagi thodok thoki haire khunja sing aduna AR gi thawng adu busu akan mongda yaningdaba phongdorakpaga loinana AR gi partner sing adu khunja singna namduna mafam adudagi tan khre ngasi driver singna sanction kiba khongjang ge akupa paw pijare state asigi transporter singna ngasi dagi thabak lepagi khongjang sanction khre CM ga transporter singa unaduna wadi sana khre ngara ukhur district ki letan police station ki manung sanba TM ka somda sin Kuki militant singna ambush tawduna truck driver ama hat khibagi mayokta ngasidagi hauduna state asigi transporter singna thabak lepagi khongjang sanction ba haukibaga loinana National Highway 37 Imphal jiribam lambida ngasidagi pochai puba gari sing satpa lepkhre oiragliba phiba masigi matangda All Manipur Road Transport Drivers and Motors Workers Union ge lusingba singa CM ga unaduna wari sana khre wari sana badu da Chief Minister National Highway singla satokhasin tawreba manpuba gari sing ngak senbagi tabak paikhat kani haibagi thajaba pi khre haire ngasidagi hauna khongjang sangsileba driver amade handyman singla security matik sana thamduna transporter sing aswangam yauduna satokhasin tawba yahalo haina dabi tawkhre khongjang asigi saro amoina LPG bullet tanker sing oil tanker sing amsong pochai puba truck samri rom kai thalman bida hoje panduna laire khongjang sangsen badu da saruk yakhiba truck driver amana phongdo khibda mari lainaba truck driver sing ase punduna makhoigi solidarity utuna driver sing na conflict thokan ba yaba mafam sing da satpa matamda safety oina satpa yana pagi damak matik saba security squad sing pi ga dabani haina dabi tawkhe driver sing asina Manipur ge highway sing da commercial yauna nongmada sangdrba yadraba pochai sing puduna satpa matamda akanba security ki section thorang sing lokhat ka dabane loina state asiga atopa state singa samna haliba lambi thingduna lairiba haibadi National Highway 102 Imphal Dimapur lambi asi pumhang hang doktuna satpa yana bohonagadabane haina sudabi tawre driver singa sina hojik thingduna lairiba NS 102 asida satokhasin tawbada thingba thamliba se lengak na free amasung safety movement tawhandri phawba transportation ki thabak sing lepkhigani haire kariguma driver singi khongjang asi matam sangna sathaduna lairabade hojik state asigi highway singla Kuki amasung naga body singna khunja phajinduna thamnariba asiga mari leinana matam sangna lambi thingduna lakhiba sida state sida essential commodity singi awatpa lairiba sida amuka hena awatpa laiduna state asigi miyam awaba amasung khudong sadaba kaya mayaknabagi akiba lairi haire Nakalamoromdana governor na yamna kanna yaningdaba phongdorakle
Garang Ukur District ki lengang sing amadi TM Kasong ki marakta kulai paiba singi attack to truck driver amalai kidaba police person ama sohan kiba adubo Manipur ki Governor Ajay Kumar Bhalana yamna kanna yaning daba phongdorakle Governor ki warol amada hai tangai phadaba polam sing buduna lakpa truck sing da attack sa thaduna misimina amadi asokpan thohan kiba thodo adu yamna pamdaba ki thodok ne asiguma hingsa ki thodok sing asin lamdam sa santi hanjilakna ba thorang sing da chauna apan ba piri Laikidraba driver adugi mung manungna nanghaudiba awabadasu sarug yare soglaba police constable adubusu atho matamda phagalakpa oirasano thodose senaba sing phaduna ain gi oiba thabak sing paikhat kane haina su phongdorakle Yamdrabada numit kuntrani LPG sakthong gas reserve tawna pakhangan kre Bharat Sarkar na public sector oil marketing company singda LPG sakthong gas yamdrabada numit kuntrani reserve tawna pakhangan kre Thaurang asi nongsub Asia da hojik oiriba charang na ba phiba masina malem gi energy supply da apan ba pirakpadagi lokhalakpani haina petroleum amasung natural gas ministry gi joint secretary Sujata Sharma na promising da phongdokre Mana promising the high gas ki polam sing miyam da era palaitana matik chana phanghanna ba government na mangjauna na local pe aba khongthang sing locale Bharat ki crude oil gi storage capacity hengar hanaba henna miyeng thamle laiba sida petrol diesel LPG crude oil amasung natural gas matik chana leiri haina su phongdokhe Cabinet me phamna BIP escort hanthana ba warep lawkhre government funding tawba foreign trip sing suka khre hare State asigi law and order amasung security ki phibam sing review tawkhibaga loinana state government na officially oina lawkhiba decision amagi matungina state asigi BIP sing da piramba security escort sing gi masing hanthana ba warep lawkhibaga loinana government na funding tawba foreign trip sing ka khre hade government gi wareba sing arang chief minister Yumnam Khemchan sing na preside tawduna Manipur khida leba chief Minister Secretary ta ahanboy na phangkhiba cabinet meeting na lawkhiba ni haide official source ki matungina state government na lawkhiba decision asi Prime Minister Narendra Modi na state government da officially oina appeal tawrakhiba ki matungina ni haide ngarang phangkhiba cabinet mi phamadu Family Welfare Department ki makhada central government funding ga loinana auxiliary nurse amadi midwife NM post pun samaga humdraung doi lawnaba ayaba pikhibaga loinana government department sing da recruit tawnaba ki damak haidokta Lariba tongan ba post sing da apply tawkhiba sing da sahi ani relaxation piba haina so approve tawki haide apunbagi wasaglo minakhiba haumina thagalakle masimanaw pulle amuhana kainararo hana apunbagi wasaglo minakhiba Indigenous Peoples May 2026 ka marilainana Manipur miyam da Federation of Haumina thagatpa phongdorakle iramda masde laminariba yek sarai leiba apunbagi pangaldu sagatpana mifamdugi pandam oike Sahi chani chahum laining laisol singtam khaibagi mangi sengi khaibagi kharamba sambal du lokthokuna masimanaw sing amuhana khut samnaduna apunbagi lipun amana setna punbagi nungairba mikop oike mephamadu aimol anal siru sothe inpui kabui kharam khoibu koireng kom langkang liangmai mau maram mading mitai monsang moyon pongmai purum rongmai tangkhul tarau thangalama di jeme gilu singba singna sarug yaduna apunbagi saktam utke thoramadu da arapa masung anakpa sing amadi tamgi mafam ki adagi lakhiba singbu Federation of Haumi gi maikai dagi thagatpa phongdokhe Manipur yauna awang nongpo state singda akanba nongchu gani haide IMD Imphal Center ki pauna haidi Manipur Nagaland Mizoram Assam Meghalaya amadi Tripura da ngasi akha araw yauna akanba nongchu gani haide Haryana Punjab Delhi Rajasthan Vidarbha Chhattisgarh amasung Karnataka gi samudra khongban gi saruk singda su phiba masimak mayakna gani haide Manipur ki DGP oina thaupu na bagidamak Mukesh Singh ngase Imphal da thunglade hade mathang June amadagi Manipur Police ki Director General of Police oina thaupu na bagidamak Mukesh Singh ngase Imphal da thunglade Mukesh Singh ngase Imphal International Airport da thunglabada Manipur Police ki makok thongba official kiyana mahakpo taramna okhe mafamadu da Paumi Singh hangba wahangi pakum pira duna Mukesh Singh na DGP ki phamasi hana join torba matung da mahake oba wafam sing thamge haina phongdoklamkhe Amarom da Manipur lenga ki Joint Secretary Bijananda Sabungbomna ngasi thokpa order magi matungina Arunachal Pradesh Goa Mizoram Union Territories AGMUT ki kumja 1996 cadre gi IPS officer oidiba Mukesh Singh mathang tha June amadagi Manipur Police ki DGP ki phampu ba hauragani haina khanghalakle Kharam Wi-Fi village ta AR leina yumai thaba khotpa tawbada yengaga lei haina Kuki nupi singna
Assam Rifleski gate mamangda protest tawkhre. nung tiếng đấy mới là khổ độ lại rồi